stool passes right after surgery hairasine post surgery how many days or natraga masi surgery loigra matungda after how many hours leraga normal oina lakadoino amang thong manakta operation tawragadi ngasai amang thong control se mangkhradra habagi ama akibam leipse asi sum yam aranba amani kaino da akoina tawde se amang thong se control tawse muscle gi saruk ama yawre muscles chapsan ba thadok ama yawre muscle se adu hojik piles ki operation taw matamda hari muscle sing se sungsok sokte okay aduga akoiba piles se yamna masing si yamna legra ken ngasai ahum mafam ahum hai adu natabda mafam se taruk taret mapan tara su ragadi loin lokthor ko matamda osilap ko ta mang thong se kitang khujan gi bi ai adu akoi dilate to bana adu lokthon ba dum yani aduga control mang gi di piles ki operation gi di adum soidna tawroi habisma mayam su akai ba leite adu